ꯐꯛꯂꯥꯡ ꯃꯊꯛꯇ ꯊꯦꯠꯂꯤꯕ ꯇꯦꯛ ꯇꯦꯛ ꯍꯥꯏꯅ ꯆꯠꯂꯤꯕ ꯒꯥꯔꯤꯒꯤ ꯀꯇꯥꯗꯨꯗ ꯌꯦꯡ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜꯒ ꯃꯁꯥꯗꯣ ꯍꯦꯛ ꯇꯥꯕ ꯅꯠꯇꯦ꯫ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠ ꯄꯥꯏꯔꯤꯕ ꯄꯔꯁꯇꯨ ꯂꯧꯊꯣꯛ ꯆꯥꯝꯃꯉꯥꯁꯤꯅ ꯀꯣꯟꯅꯅꯤꯗ ꯇꯥꯔꯛꯏ ꯊꯣꯡꯖꯤꯜꯗꯒꯤ꯫ ꯆꯦꯂꯥꯡꯂꯦꯟ ꯆꯠꯂꯁꯦ꯫ ꯅꯇꯣꯝꯗꯔꯣ? ꯅꯠꯇꯦ ꯃꯈꯥꯗ ꯂꯩꯍꯧꯋꯦ꯫ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯈꯖꯤꯛ ꯊꯤꯡꯖꯤꯟ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯃꯤꯕ ꯁꯥꯝꯇꯨꯒꯤ ꯐꯤꯗꯣ ꯄꯥꯏꯈꯠ꯫ ꯂꯥꯎ ꯂꯥꯎ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯔꯤ ꯃꯔꯤ ꯂꯥꯡꯂꯦꯟꯅ ꯃꯥꯡ ꯊꯥ ꯀꯨꯝꯊꯔꯛꯏ꯫ ꯑꯩ ꯃꯅꯝꯇ ꯅꯝꯍꯜꯂꯛꯈꯤꯒꯦ꯫ ꯍꯣꯏ ꯆꯦꯂꯥꯡꯂꯦꯟ꯫ ꯑꯅꯤꯗꯣ ꯑꯌꯨꯛꯀꯤ ꯏꯪꯊꯝꯊꯥ ꯑꯏꯪꯕ ꯊꯛ ꯊꯛ ꯆꯤꯡꯁꯤꯟꯕ ꯅꯨꯡꯁꯤꯠ ꯃꯥꯅ ꯃꯀꯥ ꯐꯟꯅ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯉꯝꯒꯅꯤ ꯈꯟ ꯁꯤꯠꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯃꯥꯗꯣ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯥꯁꯟꯅ ꯂꯦꯞ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯈꯨꯏꯪꯁꯦ ꯂꯩꯇ꯭ꯔꯦ ꯆꯤꯡꯖꯟꯗꯣꯔꯦ꯫ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯣꯟꯗꯣꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯅꯨꯄꯤꯗꯣ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯒꯟ ꯑꯗꯣ ꯈꯔ ꯍꯥꯏꯗꯣꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝ꯫ ꯃꯃꯥ ꯃꯅꯝ ꯅꯝꯕꯤꯌꯣ꯫ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯋꯥꯀꯤꯡ ꯆꯠꯂꯨꯒꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯇꯥꯕꯗꯨꯗ ꯅꯥꯀꯟꯒꯤ ꯐꯝꯖꯥꯎꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯄꯥꯅ ꯀꯩꯗꯧꯅꯔꯒꯦꯅꯦ ꯍꯩ? ꯃꯃꯥꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯀꯤꯡ ꯆꯠꯂꯨꯒꯦꯌꯦ꯫ ꯍꯩ ꯃꯝꯃꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯅꯤ ꯕꯕꯥ ꯃꯥꯆꯧꯕꯤ ꯍꯣꯏꯁꯨ ꯌꯥꯎꯋꯦ꯫ ꯐꯔꯦ ꯐꯔꯦ ꯐꯤ ꯑꯊꯥꯕ ꯁꯦꯠꯆꯤꯜꯂꯨꯀꯣ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯃꯈꯨꯠ ꯈꯨꯅꯝ ꯊꯥꯡꯖꯟ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯈꯔ ꯈꯖꯤꯛ ꯅꯣꯟꯗ ꯃꯃꯥꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯇ꯭ꯌꯨꯁꯟꯒꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯥꯎꯏꯀꯣ? ꯀꯌꯥꯗꯅꯣ ꯌꯦꯡ ꯑꯌꯨꯛꯇꯒ ꯂꯥꯛꯍꯟꯗꯅ ꯑꯉꯥꯡꯁꯤꯡꯁꯦ꯫ ꯉꯥꯡꯖꯍꯧꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯡꯂꯦꯟ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯆꯦꯠ ꯈꯖꯤꯛ ꯍꯥꯡꯂꯝꯕ ꯊꯣꯡꯗꯣ ꯈꯝ ꯊꯦꯡꯅ ꯂꯣꯟꯖꯤꯟ ꯂꯦꯞꯄꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯥꯛꯑꯣꯍꯦ ꯆꯦꯂꯥꯡꯂꯦꯟ ꯏꯪꯕꯅ ꯆꯤꯡꯖꯟꯗꯣꯔꯦꯗ꯫ ꯆꯠꯂꯒꯅꯦ ꯁꯥꯒꯠꯂꯛꯀꯅꯤ ꯂꯥꯛꯑꯣ꯫ ꯑꯍꯨꯝꯗꯨ ꯂꯩꯆꯤꯜ ꯊꯥꯔꯕ ꯉꯥꯟꯊꯣꯛꯅꯤ ꯀꯥꯎꯔꯕ ꯏꯪꯊꯝꯊꯥꯒꯤ ꯉꯜꯂꯤꯕ ꯑꯌꯨꯛꯇꯣ ꯊꯧꯅꯥ ꯐꯅ ꯂꯥꯟꯃꯤꯒꯨꯝ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯣꯏꯕꯅ ꯈ꯭ꯋꯥꯏꯒꯨꯝꯅ ꯃꯤꯅ ꯀ꯭ꯔꯤ ꯀ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯍꯧꯏ꯫ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯈꯩ ꯐꯝꯕ ꯀꯩꯊꯦꯜ ꯅꯠꯇꯕꯅ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯦ꯫ ꯂꯦꯞꯂꯤ ꯑꯁꯨꯝ ꯃꯈꯥꯔꯣꯝꯗ ꯃꯃꯥꯡꯔꯣꯝꯗꯒꯤ ꯇꯔꯛ ꯇꯔꯛ ꯂꯟꯅ ꯂꯟꯅ ꯆꯦꯜꯂꯛꯂꯤ ꯂꯂꯣꯟꯕꯤ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯃꯌꯣꯝ ꯃꯌꯣꯝ ꯒꯥꯔꯤꯗꯨ ꯍꯦꯛ ꯉꯦꯛ ꯂꯥꯎꯕ ꯃꯈꯩ ꯆꯤꯡꯏ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯍꯩ ꯃꯍꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯇꯟꯅꯔꯗꯨꯅ ꯆꯦꯂꯥꯡꯂꯦꯟ ꯑꯣꯇꯣꯕꯨ ꯐꯪꯒꯗ꯭ꯔꯣ ꯑꯌꯨꯛꯁꯤꯗ? ꯐꯪꯅꯤꯗ 3:30 ꯍꯦꯜꯂꯦ ꯀꯩꯅꯣ꯫ ꯑꯗꯣ ꯀꯩꯅꯣꯕ ꯑꯌꯨꯛꯁꯤꯗ ꯕꯖꯥꯔꯗꯒꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯦ? ꯈꯪꯗꯦ ꯊꯤꯔꯁꯦ ꯑꯗꯨꯝ꯫ ꯑꯩꯗꯣ ꯃꯥ ꯊꯕꯛ ꯊꯣꯔꯛꯄꯗ ꯄꯤꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯑꯣꯇꯣ ꯑꯃ ꯈꯥꯝꯂꯛꯏ꯫ ꯃꯅꯨꯡꯗ ꯑꯍꯟ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯇꯣꯡꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯊꯥꯔꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯌꯥꯎꯔꯤꯕ ꯑꯣꯇꯣꯗꯨꯗ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡ ꯕꯖꯥꯔ ꯍꯥꯏꯒꯠꯇꯣꯔꯤꯕꯣ? ꯍꯥꯏꯒꯠꯇꯣꯏꯅꯦ꯫ ꯂꯥꯎ ꯂꯥꯎ ꯀꯥꯔꯛꯑꯣ꯫ ꯑꯍꯨꯝꯗꯨ ꯀꯥꯈꯠꯂꯤ꯫ ꯃꯌꯥꯏꯒꯤ ꯁꯤꯠꯇꯨꯗ ꯑꯍꯟ ꯑꯃꯗꯤ ꯃꯅꯤꯡꯗ ꯍꯥꯞꯂꯤꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯐꯝꯕꯅꯤ꯫ ꯐꯝꯂꯝꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯏ꯫ ꯍꯦꯟꯅ ꯏꯟꯈꯠꯂꯤ꯫ ꯎꯟ ꯌꯥꯎꯕ ꯅꯨꯡꯁꯤꯠꯅ ꯃꯥꯏꯊꯣꯡꯗ ꯐꯨꯕꯗ ꯃꯥꯏꯊꯣꯡꯗꯨꯁꯨ ꯎꯟꯅ ꯁꯥꯕ ꯃꯤꯇꯝꯒꯨꯝ ꯇꯩꯡ ꯇꯩꯡ ꯂꯥꯛꯂꯤ꯫ ꯃꯇꯥꯏ ꯊꯪ ꯊꯪꯅ ꯐꯝꯂꯤꯕ ꯃꯥꯗꯣ ꯃꯆꯥꯗꯤ ꯅꯥꯊꯩꯔꯝ ꯃꯥꯅ ꯄꯨꯔꯛꯏꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯄ ꯁꯥꯝꯇꯨꯒꯤ ꯐꯤꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯁꯦ ꯁꯤꯅ ꯅꯀꯣꯛꯇꯣ ꯈꯨꯝꯖꯤꯜꯂꯣ꯫ ꯌꯥꯅꯤꯗ ꯆꯦꯂꯥꯡꯂꯦꯟ꯫ ꯌꯥꯕ ꯅꯠꯇꯦꯁꯦ ꯑꯃꯨꯛ ꯅꯥꯔꯛꯑꯗꯤꯅꯦ ꯁꯣꯏꯔꯣꯏ ꯃꯃꯥꯅ ꯍꯥꯠꯈꯤꯕ꯫ ꯆꯦꯒꯤꯗꯤ? ꯌꯥꯔꯅꯤ ꯑꯩꯒꯤꯗꯤ ꯃꯅꯨꯡꯗ ꯐꯨꯔꯤꯠ 2-3 ꯂꯣꯟꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯐꯤꯗꯨ ꯂꯧꯔꯒ ꯃꯀꯣꯛꯇ ꯀꯨꯞꯁꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯐꯨꯖꯤꯜꯂꯛꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯛꯂꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒꯅꯤꯖꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯄꯣꯠꯁꯤꯗ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯀꯩꯝ ꯇꯧꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯂꯥꯜꯂꯛꯂꯤꯕ ꯂꯥꯏꯐꯝ ꯖꯒꯥꯁꯤꯡ ꯑꯃꯠꯇ ꯆꯤꯊꯅ ꯂꯥꯏꯕꯛ ꯀꯠꯂꯤ꯫ ꯄꯨꯛꯅꯤꯡꯗ ꯅꯤꯖꯩ ꯄꯤꯕꯤꯌꯨ ꯑꯩꯒꯤꯁꯨ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯍꯥꯏꯅ ꯕꯖꯥꯔ ꯌꯧꯔꯛꯄꯗꯗꯤ ꯏꯉꯥꯟ ꯉꯥꯜꯂꯦ꯫ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯈꯥꯝꯂꯦ꯫ ꯑꯣꯇꯣꯗꯣ ꯚꯔꯥ ꯄꯤ꯫ ꯀꯨꯝꯊꯔꯛꯏ ꯑꯍꯨꯝꯗꯣ꯫
ꯋꯥꯔꯕꯅꯤ ꯑꯃꯗꯤ ꯍꯛꯆꯥꯡ ꯃꯥꯁꯨ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯕꯒꯨꯝ ꯑꯗꯨꯕꯨ ꯉꯝꯅꯃꯛ ꯃꯤꯠꯃꯥꯡꯗ ꯊꯣꯛꯍꯟꯗ ꯑꯀꯟꯕꯤ ꯁꯥꯔꯒ ꯃꯥꯅ ꯂꯝꯁꯤꯡ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯇꯝꯅ ꯂꯥꯛꯂꯦ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯌꯦꯡꯒꯤ ꯉꯜꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯊꯣꯡ ꯍꯥꯡꯅꯗꯦ ꯑꯗꯨꯕꯨ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯤ ꯆꯨꯝꯍꯟꯅꯕ ꯁꯤꯜꯂꯛꯄ ꯈꯨꯖꯤꯟ ꯊꯧꯔꯥꯡꯂꯥ ꯀꯥꯆꯤꯟ ꯑꯃꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯗꯣꯜ ꯄꯣꯠ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃ ꯗꯨꯀꯥꯟ ꯃꯅꯨꯡ ꯆꯤꯡꯁꯤꯟ ꯂꯥꯡꯂꯦꯟ ꯍꯟꯗꯛꯇꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯀꯟꯅ ꯍꯣꯜꯂꯤꯕ ꯁꯣꯔꯂꯛꯇ ꯚꯩꯌꯥ ꯐꯝꯐꯝ ꯑꯝꯇ ꯄꯤꯕꯤꯌꯣ ꯉꯁꯥꯏ ꯈꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯍꯣꯡꯂꯝꯂꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯈꯠ ꯑꯁ ꯈꯨꯠꯁꯤꯁꯨ ꯎꯟꯃꯨꯛ ꯏꯪꯉꯦ ꯃꯤ ꯃꯌꯥꯡ ꯗꯨꯀꯥꯟꯗꯥꯔꯗꯨꯁꯨ ꯄꯥꯈꯠꯄꯗ ꯌꯥꯎꯔꯦ ꯐꯝꯐꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯥꯡꯂꯦꯟꯕꯨ ꯐꯝꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯦ ꯃꯥ ꯃꯁꯥꯁꯦ ꯉꯝꯃꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯂꯥꯡꯂꯦꯟ ꯂꯩꯖꯕ ꯊꯧꯅꯥ ꯎꯠ ꯁꯣꯔꯗꯨ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯒ ꯈꯨꯗꯣꯝꯕꯤꯗꯨ ꯅꯥꯀꯟꯗꯒꯤ ꯔꯦꯛ ꯃꯊꯛꯇ ꯊꯤꯜꯂꯒ ꯑꯁꯤꯒꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯞ ꯀꯥꯔꯠꯁꯦ ꯌꯥꯎꯕꯤꯁꯤ ꯄꯤꯔꯛꯑꯣ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯖꯔꯛꯏ ꯃꯥꯒꯤ ꯄꯔꯁꯇꯣ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯗꯨꯗ ꯄꯤꯔꯛꯂꯒ ꯁꯤꯗ ꯄꯩꯁꯥ ꯌꯥꯎꯕꯅꯦ ꯂꯠꯅ ꯍꯥꯏꯔꯝꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯂꯛꯇ ꯇꯞꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ ꯃꯤꯠ ꯑꯅꯤꯅ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯍꯩ ꯄꯥꯈꯠꯅꯔꯝꯕꯁꯤꯡꯗꯣ ꯆꯦꯟꯁꯤꯜꯂꯛꯏ ꯆꯥꯎꯔꯦꯜ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨ ꯄꯥꯏ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯨ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯂꯩꯔꯤꯕ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯗꯣ ꯆꯪꯁꯤꯜꯂꯛꯏ ꯁꯣꯔ ꯍꯣꯟꯕ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯪꯂꯛꯏ ꯗꯣꯛꯇꯔꯗꯨꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯑꯦ ꯅꯦꯕ꯭ꯌꯨꯂꯥꯏꯖꯔ ꯑꯝꯇ ꯀꯥꯞꯊꯣꯛꯁꯦ ꯉꯝꯒꯅꯤꯀꯣ ꯄꯦꯁꯦꯟ ꯄꯥꯔꯇꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯄꯦꯁꯦꯟꯁꯤꯒꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣꯝꯇ ꯐꯝꯂꯒ ꯉꯥꯛꯄꯤꯌꯨꯕ ꯃꯥ ꯐꯝꯕ ꯋꯥꯗꯅꯕ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯋꯤꯛ ꯑꯃꯒꯨꯝꯕꯗꯤ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯂꯩꯕꯤꯔꯣ ꯅꯥꯔꯤꯕꯗꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯌꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯖꯒꯦ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯗꯣꯏꯅꯤꯅꯦ ꯅꯠꯇꯦ ꯕꯕꯥ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯒꯦ ꯂꯥꯡꯂꯦꯟꯅ ꯀꯟꯅ ꯌꯥꯗ꯭ꯔꯕꯗ ꯇꯧꯐꯝ ꯊꯣꯛꯄ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡ ꯇꯧꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯖꯥ ꯆꯠꯃꯤꯟꯅꯔꯨꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯈꯣꯏꯁꯨ ꯃꯁꯥꯗꯣ ꯄꯣꯞ ꯍꯦꯛ ꯇꯥꯈꯩ ꯊꯛꯀꯠꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯇꯥꯂꯛ ꯑꯣꯏꯔꯝꯕꯗꯒꯤ ꯈꯖꯤꯛ ꯑꯗꯨꯝ ꯌꯥꯆꯪꯂꯛꯄ ꯂꯥꯛꯂꯦ ꯃꯝꯂꯤ ꯇꯧꯔꯛꯂꯦ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯗꯩ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯀꯨꯝꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯤ ꯑꯗꯨꯃꯛ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤ ꯁꯪꯂꯤ ꯑꯅꯥꯕꯤꯗꯣ ꯌꯦꯡꯂꯤ ꯑꯅꯥꯕꯤꯗꯨꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ ꯍꯜꯂꯛꯑꯅꯤꯌꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯕ ꯂꯥꯟ ꯆꯪꯂꯝꯗꯥꯏꯗ ꯂꯣꯡ ꯌꯥꯠꯄꯒꯨꯝꯅ ꯋꯥꯈꯜꯒꯤ ꯂꯧꯁꯤꯡ ꯃꯊꯪ ꯄꯨꯊꯣꯔꯛꯏ ꯂꯩꯔꯝꯕꯗ ꯋꯥꯈꯜ ꯑꯃ ꯍꯥꯏꯔꯛꯏ ꯃꯄꯥꯗ ꯕꯕꯥ ꯉꯁꯥꯏ ꯏꯟꯍꯦꯜ ꯋꯥꯠꯂꯛꯄꯗꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯐꯥꯔꯃꯥꯁꯤ ꯂꯣꯟꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯂꯩꯔꯨꯈꯤꯒꯦ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔꯒꯤ ꯆꯦꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯒꯤ ꯆꯦꯗꯣ ꯃꯄꯥꯗ ꯂꯥꯝꯂꯒ ꯄꯤ ꯆꯥꯎꯔꯦꯟ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯃꯆꯦ ꯁꯪꯕꯗ ꯌꯥꯎꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯀꯨꯝꯊꯈ꯭ꯔꯦ ꯆꯥꯎꯔꯦꯜꯗꯣ ꯃꯄꯥꯕꯨꯡ ꯀꯨꯝꯈꯠꯕꯗ ꯂꯥꯡꯂꯦꯟ ꯈꯔ ꯈꯖꯤꯛ ꯍꯧꯒꯠ ꯐꯝꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯍꯥꯡꯇꯣꯛ ꯀꯣꯜ ꯈꯔ ꯈꯖꯤꯛ ꯉꯥꯏꯔꯕꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯛꯑꯕꯗ ꯊꯣꯏꯍꯦꯟ ꯍꯜꯂꯛꯑꯦ ꯀꯩꯗꯧꯔꯦ ꯀꯥꯏ ꯌꯧꯔꯒꯦ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯒꯦꯠ ꯑꯗꯨꯋꯥꯏꯗ ꯑꯝꯇ ꯈꯥꯝꯕꯤꯔꯝꯃꯣ ꯀꯩꯒꯤꯅꯣ ꯈꯥꯝꯃꯝꯃꯨꯀꯣ ꯂꯩꯀꯥꯏꯅ ꯎꯔꯒ ꯎꯔꯣꯏꯗ ꯀꯨꯏꯔꯣꯏꯌꯦ ꯌꯧꯔ ꯍꯥꯏꯔꯛꯑꯒꯦ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯑꯅꯤꯗꯣ ꯂꯥꯡꯂꯦꯟ ꯈꯪꯅꯤꯡ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ ꯍꯩꯃꯥ ꯑꯩꯕꯨ ꯉꯁꯥꯏ ꯒꯤꯞꯇꯣ ꯂꯩꯈꯤꯕ꯭ꯔꯥ ꯇꯥ ꯄꯥꯈꯠꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡ ꯁꯣꯜꯂꯤ ꯃꯣꯏ ꯃꯥꯒꯤ ꯅꯝꯕꯔꯁꯤꯕꯨ ꯀꯔꯝꯕꯅꯣꯅꯦ ꯏꯀꯥꯟ ꯀꯥꯟꯅꯗ ꯑꯃꯨꯛ ꯁꯝꯊꯔꯛꯏ ꯄꯔꯦꯡ ꯑꯣꯏꯅ ꯆꯠꯄ ꯋꯥꯍꯩꯅꯤꯗ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯐꯪꯂꯤꯕ ꯅꯝꯕꯔꯗꯨ ꯂꯦꯝꯅ ꯊꯥꯗꯦ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯕꯦꯝꯃ ꯍꯥꯎ ꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯣꯏ ꯉꯁꯥꯏ ꯒꯤꯞꯇꯣ ꯂꯩꯔꯛꯈꯤꯕ꯭ꯔꯣ ꯂꯩꯔꯛꯄꯅꯤ ꯆꯦꯒꯤ ꯇꯦꯕꯜꯗ ꯑꯩꯒꯤ ꯕꯦഗ് ꯊꯝꯃꯝꯕꯅꯤ ꯑꯗ ꯑꯩꯅ ꯍꯥꯞꯆꯤꯜꯂꯝꯃꯕꯅꯤ ꯂꯥꯡꯂꯦꯟꯗꯣ ꯍꯔꯥꯎꯅ ꯊꯦꯡꯛꯌꯨ ꯅꯕꯥꯅꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤꯅꯦ ꯑꯩ ꯉꯁꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯤꯕꯨ ꯆꯦ ꯈꯔ ꯐꯔꯕꯣ
ꯐꯔꯛꯑꯦ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯑꯩ ꯐꯔꯒ ꯅꯣꯏ ꯀꯩꯅꯣꯝ ꯀꯣꯡꯉꯒꯦ ꯍꯣꯏ ꯆꯦ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯐꯣꯟ ꯌꯦꯡꯂꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯃꯥꯡꯗ ꯕꯦꯒꯇꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯤ ꯌꯥꯎꯔꯝꯂꯕꯗ ꯍꯔꯥꯎꯅ ꯕꯦꯒꯇꯣ ꯇꯞꯅ ꯃꯊꯥꯗ ꯀꯣꯟꯁꯟ ꯏꯜꯂꯤꯕ ꯐꯤꯖꯥꯎꯗꯨꯅ ꯕꯦꯒ ꯑꯗꯨꯕꯨ ꯀꯨꯞꯁꯟ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯗꯨꯝ ꯐꯝꯃꯝꯃꯨꯀꯣ ꯆꯤꯆꯦ ꯋꯥꯁꯔꯨꯝ ꯆꯪꯉꯨꯒꯦ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯅꯥꯕꯤꯗꯣ ꯃꯍꯩ ꯆꯤꯟꯅꯕ ꯃꯇꯝꯅꯤ ꯌꯥꯁꯪꯂꯛꯄꯒꯤ ꯏꯪꯉꯦꯂꯦ ꯆꯥꯛꯁꯨ ꯆꯥꯛꯁꯪꯗ ꯂꯥꯏꯗꯨꯛ ꯃꯩꯔꯥ ꯊꯥꯜꯂꯕ ꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯒꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯥꯟꯖꯥ ꯁꯤꯜꯍꯧ ꯇꯨꯃꯤꯟꯅ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯒꯦꯠꯂꯣꯝꯗ ꯀꯥꯆꯤꯟ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯉꯥꯏꯔꯤ ꯏꯀꯥꯟ ꯀꯥꯟꯅꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯊꯥꯡꯒꯠꯂ ꯌꯦꯡꯉꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯄꯥꯏꯖꯩ ꯑꯩ ꯂꯩꯔꯦ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯦ ꯀꯣꯜꯗꯣ ꯊꯝ ꯕꯦꯒꯇꯨꯗꯒꯤ ꯄꯦꯄꯔ ꯕꯦꯒꯇꯣ ꯂꯧꯊꯣꯛ ꯒꯦꯠꯇꯣ ꯈꯖꯤꯛ ꯍꯥꯡ ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯃꯥꯡ ꯇꯨꯡ ꯈꯣꯡꯀꯥꯞ ꯈꯔ ꯇꯃꯛ ꯊꯣꯛꯂꯛ ꯂꯥꯟꯊꯣꯛꯈꯤ ꯃꯥꯒꯤꯅꯤ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯔꯜ ꯑꯣꯏꯔꯒꯗꯕꯗꯣ ꯊꯣꯏꯍꯦꯟꯁꯨ ꯂꯧꯁꯤꯜꯂꯤ ꯄꯤꯔꯛꯂꯤꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯥꯔꯤꯔꯣ ꯍꯣꯏ ꯑꯦꯁꯃꯥ ꯍꯧꯔꯛꯄ ꯅꯥꯍꯟꯒꯅꯨ ꯐꯔꯦ ꯆꯪ ꯂꯩꯀꯥꯏ ꯎꯔꯗꯤ ꯐꯖꯗꯦ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯦꯀꯣ ꯆꯠꯈ꯭ꯔꯤꯕꯗꯣ ꯑꯀꯟꯕꯤ ꯁꯥꯔꯒ ꯃꯃꯤ ꯁꯥꯝꯈꯤꯗ꯭ꯔꯤꯕ ꯐꯥꯎ ꯌꯦꯡꯖꯍꯧꯋꯦ ꯅꯥꯍꯟꯒꯅꯨ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯃꯊꯟꯗ ꯈꯜꯂꯝꯕ ꯉꯥꯏꯍꯥꯛ ꯇꯧꯔꯝꯕ ꯋꯥꯈꯜ ꯑꯃ ꯂꯣꯏꯈ꯭ꯔꯕꯗ ꯂꯥꯡꯂꯦꯟ ꯁꯣꯔ ꯑꯃꯗꯤ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯨꯡꯀꯛ ꯆꯥꯎꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯆꯦ ꯏꯕ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟ ꯑꯉꯥꯡꯗꯨꯗꯒꯤ ꯕꯣꯏꯗꯨ ꯂꯧꯏ ꯄꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯆꯪꯈ꯭ꯔꯦ ꯅꯥꯀꯟꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯁꯛꯇꯨꯗ ꯌꯦꯡ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯒꯤ ꯕ꯭ꯂꯦꯛꯀꯤ ꯀꯞ ꯀꯥꯔꯗ ꯑꯣꯏꯕꯁꯦ ꯁꯦꯠ ꯀꯌꯥꯗ ꯂꯩ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯀꯥꯊꯣꯏꯅ ꯄꯤꯔꯛꯄꯅꯤ ꯃꯤꯠ ꯑꯅꯤꯗꯣ ꯄꯤꯔꯥ ꯆꯦꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯈꯪꯖꯤꯜꯂꯤꯕꯅꯤ ꯈꯪꯖꯤꯟꯒꯅꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗ ꯁꯣꯟꯖꯩ ꯀꯅꯥ ꯇꯥꯍꯟꯗ ꯏꯈꯨꯠꯅ ꯗꯨꯛ ꯁꯥꯔꯒ ꯇꯥꯟꯖꯕ ꯄꯩꯁꯥꯅ ꯅꯪꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯧꯈꯤꯕꯅꯤꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯋꯥꯈꯤꯕ ꯅꯪꯗꯤ ꯑꯁꯤꯐꯥꯎ ꯅꯅꯥꯛꯇ ꯊꯝꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯅꯪꯅ ꯂꯥꯞꯅ ꯏꯟꯊꯣꯛꯂꯦ ꯉꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯂꯦ ꯇꯥꯟꯖꯥꯗꯨꯗ ꯆꯪꯂꯛꯏ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯨ ꯉꯁꯤꯅ ꯅꯨꯃꯤꯠ ꯂꯧꯕꯒꯤ ꯑꯣꯏꯔꯁꯤ ꯑꯩ ꯁꯨꯝ ꯑꯃꯨꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯀꯧꯔꯤꯅꯤ ꯑꯩꯈꯣꯏ ꯊꯣꯏꯍꯦꯟꯗꯣ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯟꯖꯜꯂꯛꯑꯦꯅ ꯐꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯈꯥ ꯁꯝꯊꯔꯛꯏ ꯀꯩꯅꯣ ꯑꯁꯦꯡꯀꯤꯔꯣ ꯀꯥ ꯊꯣꯏꯍꯦꯟ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯜꯂꯛꯑꯕ ꯂꯥꯡꯂꯦ ꯅꯪ ꯃꯥꯕꯣꯛ ꯈꯣꯏꯒꯤ ꯒꯥꯔꯤꯗ ꯌꯥꯎꯈ꯭ꯔꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏꯔꯣꯝꯗꯅꯤ ꯆꯠꯇꯧꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯍꯩ ꯅꯪꯁꯨ ꯏꯟꯅꯔꯛꯇꯣꯔꯤꯕ꯭ꯔꯥ ꯏꯟꯅꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯠꯂꯣ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛ ꯍꯣꯡꯉꯨꯁꯨ ꯆꯠꯂꯣ ꯂꯥꯏꯔꯤꯛꯀꯗꯣ ꯈꯨꯝꯖꯤꯟꯗꯕꯤ ꯏꯔꯥꯡꯅ ꯃꯥꯡ ꯊꯥꯡ ꯆꯪꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯋꯥ ꯉꯥꯡꯗꯨꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯥꯏꯇꯣꯝ ꯐꯝꯍꯧꯔꯦ ꯅꯥꯏꯇꯣꯝ ꯇꯥꯔꯤꯕꯤꯗꯣ ꯅꯨꯡꯁꯤꯕꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤꯗꯣ ꯐꯝꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯂꯛꯇ꯭ꯔꯦ ꯋꯥꯈꯜ ꯑꯃꯅ ꯁꯨꯝ ꯂꯨꯝꯊꯔꯛ ꯀꯨꯏꯅ ꯁꯥꯡꯅ ꯄꯟꯊꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯔꯛꯂꯦ ꯌꯨꯝꯗꯨꯗꯒꯤ ꯆꯠꯂꯤ ꯂꯝꯕꯤꯗꯣ ꯋꯥꯈꯜ ꯃꯥꯅ ꯃꯪꯂꯗꯨꯅ ꯇꯥꯔꯛꯏ ꯅꯥꯀꯣꯡꯁꯤꯗꯗꯤ ꯅꯠꯇꯅ ꯑꯗꯣꯉꯤ ꯃꯇꯝ ꯑꯃꯒꯤ ꯅꯥꯗꯣꯏꯗ ꯇꯧꯔ ꯂꯩ ꯅꯪꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯁꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯇꯝꯃꯣꯔꯥ ꯅꯪ ꯃꯥꯁꯇꯔꯗꯣ ꯂꯣꯏꯁꯤꯜꯂꯕ ꯑꯩꯈꯣꯏꯗ ꯂꯩꯔꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯏꯁꯩ ꯑꯃ ꯐꯥꯎ ꯂꯣꯏꯕ ꯅꯪꯒꯗ꯭ꯔꯣ ꯋꯥꯅ ꯊꯥꯡꯂꯛꯇꯨꯅ ꯌꯧꯔꯦ ꯋꯥꯈꯜ ꯃꯥꯒꯤ ꯎꯔꯨꯝ ꯊꯨꯞꯐꯝ ꯃꯪꯂꯥꯟ ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯆꯪꯂꯛꯂꯕꯗ ꯃꯥꯒꯤ ꯀꯥꯗ ꯃꯤꯅꯥꯛꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯎꯔꯕꯗ ꯃꯤꯅꯥꯛꯁꯤ ꯂꯥꯡꯂꯦꯟ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯤ ꯑꯉꯥꯎꯕꯤꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯂꯥꯡꯂꯦꯟ ꯇꯝꯅ ꯆꯪꯁꯤꯟ ꯀꯞꯄꯣ ꯀꯞꯅꯤꯡꯉꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯑꯩ ꯂꯩꯌꯦ ꯅꯪꯒꯤ ꯂꯥꯡꯂꯦꯟ ꯂꯩꯃꯥꯏ ꯊꯛꯇ ꯐꯝꯊ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯃꯤꯅꯥꯛꯁꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯃꯥꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯥꯗ ꯂꯩꯔꯀꯥꯟꯗ ꯑꯩ ꯅꯠꯇ꯭ꯔꯥ ꯃꯥ ꯍꯜꯂꯛꯄ ꯃꯣꯏ ꯂꯝꯕꯤꯗ ꯉꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯔꯨꯝꯗ ꯂꯨꯝꯃ ꯌꯦꯡꯖꯍꯧꯅꯕ ꯅꯪꯉꯣꯟꯗ ꯐꯣꯟ ꯄꯥꯏꯔ ꯁꯪꯍꯜꯂꯤ ꯅꯠꯇ꯭ꯔꯥ
ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯅꯦ? ꯃꯥ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗ. ꯃꯥꯒꯤ ꯈꯪꯕ꯭ꯔꯥ, ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯁꯨ ꯁꯤꯟꯕꯨ ꯇꯧꯔꯗꯤ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ? ꯄꯦꯟꯅ ꯀꯞꯊꯣꯛꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯄꯦꯟꯅ ꯀꯞꯊꯣꯛꯎ. ꯃꯗꯨꯗꯇ ꯇꯌꯥꯡ ꯇꯌꯥꯡꯕ ꯋꯥꯈꯜ ꯍꯛꯆꯥꯡꯅ ꯌꯥꯡꯂꯛꯀꯅꯤ. ꯑꯁꯤꯒꯨꯝꯕ ꯍꯥꯏꯅꯕ ꯂꯩꯕꯅ ꯃꯇꯥ ꯑꯁꯤꯕꯨ ꯆꯝꯊꯣꯛꯍꯟꯕꯖꯥꯠꯅꯤ. ꯄꯤꯔꯥꯡꯅ ꯈꯨꯗꯤꯡꯃꯛ ꯃꯔꯨꯞꯀꯤꯗꯃꯛ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ. ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕ ꯅꯨꯡꯁꯤ ꯑꯉꯥꯎꯕꯤ ꯈꯣꯟꯖꯦꯜꯁꯨ ꯅꯤꯛꯂꯦ. ꯅꯤꯛꯐꯝ ꯊꯣꯛꯄꯒꯤ ꯅꯤꯛꯈꯤꯕ꯭ꯔꯥ? ꯂꯥꯟꯗꯕ ꯊꯃꯣꯏꯁꯨ ꯗꯟꯗꯤ ꯐꯪꯕ꯭ꯔꯥ? ꯍꯣꯏ, ꯅꯨꯡꯁꯤꯔꯨꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯗꯟꯗꯤ. ꯅꯨꯡꯊꯤꯟ ꯄꯣꯕꯞ ꯑꯁꯤꯗ ꯀꯟꯅ ꯍꯦꯟꯁꯥꯡ ꯊꯣꯡꯒꯠꯂꯤ. ꯃꯥꯒꯤꯁꯤ ꯑꯆꯝꯕ ꯊꯣꯡꯕ ꯃꯊꯦꯜ ꯑꯃꯅꯤ. ꯁꯣꯏꯔꯤ, ꯏꯁꯤꯡ ꯇꯤꯜꯍꯧ ꯃꯀꯛ ꯃꯀꯛ. ꯄꯨꯈꯝ ꯑꯃꯗ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯃꯥꯅ ꯆꯥꯛꯁꯪ ꯄꯥꯟꯅꯕ ꯃꯤꯑꯣꯏꯕ ꯃꯥꯜꯂꯤ. ꯉꯥꯏꯍꯥꯛ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯇꯟꯖꯥꯗꯨ ꯄꯥꯏꯈꯠꯂꯒ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯤ. ꯄꯥꯏꯔꯛꯑꯦ ꯈꯪꯕꯒ ꯈꯣꯟꯗꯨ ꯈꯔ ꯋꯥꯡꯂꯞ. ꯏꯔꯨꯖꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩꯕꯨ ꯍꯦꯟꯖꯥꯡꯁꯦ ꯃꯔꯣꯜ 3ꯗꯤ ꯁꯨꯔꯛꯑꯅꯤ ꯍꯥꯏꯕ. ꯏꯁꯧ ꯂꯥꯡꯉꯛꯀꯅꯣ, ꯅꯇꯣꯝ ꯆꯠꯂꯨꯒꯦꯔꯣ? ꯆꯥꯎꯁꯤꯜꯂꯛꯏꯅꯤꯅꯦ ꯅꯪꯅ. ꯐꯥꯒꯤ ꯅꯠꯇꯦ, ꯊꯦꯡꯈ꯭ꯔꯗꯤ ꯇꯜꯂꯦꯀꯣ. ꯂꯥꯛꯑꯣ. ꯌꯥꯔꯦ, ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯃꯒꯦ. ꯀꯩꯁꯨ ꯍꯥꯏꯗ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ. ꯃꯆꯤꯟꯗ ꯍꯦꯟꯁꯥꯡꯗꯣ ꯇꯤꯐꯤꯟꯗ ꯍꯥꯞꯆꯟ. ꯍꯦꯛ ꯏ ꯍꯦꯛ ꯀꯥꯔꯛꯇꯅꯀꯣ ꯐꯝꯃꯒꯦ ꯍꯦꯛ ꯆꯥꯔ ꯂꯩꯕ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯒꯥꯔꯤ ꯈꯥꯝꯂꯛꯏ. ꯃꯃꯥꯡꯗ ꯍꯥꯏꯅꯕ ꯇꯧꯗ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯐꯝꯊꯩ ꯄ꯭ꯔꯗꯤꯞꯇꯣ. ꯄ꯭ꯔꯗꯤꯞ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯔꯤꯕ ꯀꯦꯕꯜꯗꯨꯗ ꯌꯦꯡꯉꯤ. ꯀꯩ ꯋꯥꯈꯜꯅꯣ ꯅꯪꯅ ꯍꯦꯟꯖꯥꯡꯒ ꯊꯤꯅꯤꯡꯉꯛꯏꯁꯤꯅ? ꯅꯥꯔꯦ, ꯑꯗꯨꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ. ꯅꯪꯒꯤꯁꯦ ꯃꯥꯔꯊꯥꯁꯦ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦ. ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯒꯅꯨ, ꯑꯗꯨꯝ ꯐꯝꯃꯨ. ꯍꯣꯏꯗ ꯑꯩꯈꯣꯏ ꯋꯥꯗꯤ ꯅꯨꯡꯁꯤꯅꯧ. ꯅꯣꯏꯅ ꯅꯨꯡꯁꯤꯅꯗꯅ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯅ ꯅꯨꯡꯁꯤꯅ ꯌꯥꯕ꯭ꯔꯣ? ꯉꯥꯛꯇꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯕꯅ. ꯆꯤꯟꯁꯦ ꯊꯨꯒꯥꯏꯈ꯭ꯔꯣꯔꯣ? ꯅꯆꯤꯟꯅꯤꯅ ꯄꯥꯟ ꯍꯦꯛ ꯄꯥꯜꯂꯨꯔꯅꯨ. ꯂꯝꯕꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯈꯥꯝꯂꯤ ꯒꯥꯔꯤꯗꯣ. ꯄꯥꯏꯈꯠꯇꯨꯅ ꯐꯣꯟꯗꯣ ꯆꯤꯡꯈꯠꯂꯒ ꯌꯦꯡꯂꯕ ꯇꯨꯡ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯜꯂꯤ. ꯀꯨꯏꯅ ꯔꯤꯡ ꯆꯠꯂꯒ ꯐꯪꯕ ꯅꯠꯇꯦ. ꯍꯦꯛꯇ ꯍꯥꯟꯅ ꯑꯣꯛꯄꯅ ꯍꯥꯜꯂꯤ. ꯍꯦꯜꯂꯣ ꯌꯥꯝꯕꯨ, ꯈꯔ ꯐꯔꯕꯣ? ꯈꯔꯗꯤ ꯐꯔꯦ. ꯅꯣꯏ ꯑꯉꯥꯡ ꯊꯥꯗꯣꯔꯛꯑꯣ. ꯍꯥ, ꯀꯥꯏꯗ? ꯅꯣꯏ ꯒꯦꯠ ꯅꯥꯀꯟꯗ ꯆꯤꯀꯟ ꯁꯨꯞ ꯁꯦꯝꯃꯛꯄꯅꯤ. ꯁꯤ ꯂꯧꯁꯤꯜꯍꯜꯂꯨ ꯂꯥꯛꯑꯣ. ꯑꯩ ꯑꯣꯏꯅ ꯀꯨꯝꯃꯛꯑꯒꯦ ꯌꯥꯝꯕꯨ. ꯅꯥꯔꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯂꯩꯌꯨ. ꯑꯉꯥꯡ ꯑꯣꯏꯅ ꯊꯥꯗꯣꯔꯛꯑꯣ. ꯍꯣꯏ, ꯊꯝꯃꯦꯀꯣ. ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯩ ꯊꯥꯡꯗꯔꯛꯂꯕꯗ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯌꯦꯡ ꯂꯩꯔꯝꯕ ꯄ꯭ꯔꯗꯤꯞꯇ ꯑꯣꯟꯁꯤꯟ. ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣ? ꯍꯣꯏ. ꯀꯥꯔꯟ ꯇꯥꯔꯛꯀꯅꯨ ꯄ꯭ꯔꯗꯤꯞ. ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ. ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯩꯇꯕ. ꯑꯁꯤꯒꯨꯝꯕ ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯔꯗꯤ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯕ ꯁꯣꯏꯔꯣꯏ. ꯑꯩ ꯉꯥꯎꯕ ꯌꯥꯗ꯭ꯔꯦ. ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯂꯩꯔꯤ. ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯈꯔ ꯊꯣꯛꯂꯛꯏ. ꯍꯦꯟꯁꯥꯡꯗꯨ ꯂꯧꯅꯕ ꯀꯨꯝꯊꯔꯛꯂꯒ ꯇꯤꯐꯤꯟꯗꯨ ꯁꯤꯟꯅꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯗꯨꯗ. ꯅꯣꯏꯒꯤ ꯆꯥꯃꯤꯟꯅꯧꯀꯣ, ꯑꯗꯨꯒ ꯅꯣꯏ ꯆꯦꯗꯨꯅ ꯊꯨꯅ ꯐꯔꯣ ꯍꯥꯏꯌꯨ. ꯍꯣꯏ ꯏꯇꯩ. ꯀꯦꯚꯤꯟ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯒ ꯍꯥꯏꯔꯛꯏ. ꯅꯣ, ꯃꯗꯨ ꯇꯧꯒꯤꯅꯨ. ꯍꯌꯦꯡꯋꯥꯏ ꯃꯒꯨꯟ ꯌꯥꯎꯅꯀꯣ. ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯀꯧꯒꯦꯔꯥ ꯇꯥꯃꯣ ꯀꯧꯒꯦꯔꯥ ꯅꯣꯏꯅ ꯑꯄꯥꯝꯕ ꯀꯧ. ꯍꯣꯏꯗ, ꯑꯗꯨꯗꯤ ꯆꯪꯉꯒꯦ. ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ. ꯍꯥꯏꯅꯩ ꯃꯈꯣꯏ ꯃꯁꯦꯜ. ꯌꯥꯝ ꯁꯥꯊꯤꯗ꯭ꯔꯣ? ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯤꯔꯦ, ꯃꯦꯠꯁꯀꯤ ꯑꯣꯖꯥꯒꯤ ꯇꯥꯏꯞꯇ. ꯉꯨꯔꯨꯡ ꯍꯦꯛ ꯑꯣꯟꯗꯨꯅ ꯆꯪꯈꯤ. ꯅꯣꯡꯃꯗꯨꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕꯗꯨ ꯄꯣꯊꯥꯍꯟꯅꯕ ꯑꯍꯤꯡ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯂꯝꯍꯦꯟꯕ ꯇꯥꯏꯕꯪ ꯀꯅꯥꯗꯤ ꯇꯨꯝꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯇꯨꯄꯛ ꯂꯦꯞꯂꯤ. ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯄ꯭ꯔꯀꯤꯇꯤ ꯃꯥꯒꯤ ꯊꯧꯁꯤꯟꯕꯨ, ꯅꯠꯇ꯭ꯔꯒ ꯃꯄꯨꯅ ꯄꯤꯕ ꯂꯤꯂꯥꯗ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅꯔꯥ? ꯇꯨꯝꯊꯕ ꯉꯝꯗꯦ ꯑꯍꯤꯡꯗꯣ ꯃꯥꯡꯗ ꯊꯝ. ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯅ ꯐꯝꯂꯤ ꯃꯀꯥ ꯂꯥꯝꯅ. ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯠ ꯌꯦꯠꯅ ꯁꯤꯡꯂꯤ. ꯊꯋꯥꯏ ꯃꯥꯒꯤꯁꯤ ꯌꯦꯛꯅꯕ ꯍꯛꯆꯥꯡ ꯃꯥꯒꯤꯗꯤ ꯇꯝꯊꯤꯕ. ꯆꯤꯡꯂꯤꯕꯅꯤ ꯆꯨꯔꯨꯞꯇꯣ ꯃꯨꯟꯅ. ꯂꯥꯏꯗꯨꯗ ꯌꯦꯡ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗ. ꯑꯥꯊ꯭ꯔ ꯆꯥꯝꯃ ꯄꯨꯕ ꯃꯪꯂꯥꯟ ꯑꯥꯊ꯭ꯔ ꯑꯃꯃꯝ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯎꯈꯨꯝ ꯂꯤꯁꯤꯡ ꯐꯪꯂꯤꯕ. ꯀꯔꯝꯕ ꯄꯥꯎꯈꯨꯝꯅ ꯋꯥꯍꯪꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯒꯅꯤ? ꯅꯥꯆꯣꯝ ꯇꯥꯍꯧꯔꯦ ꯍꯥꯏꯔꯒ
หันนยิงเดจัดลีและสิ่งมาโพนนสิ้นทงนหายใจดีลำบากอโดกวยสิ้นนฮาวริบันีและสิ่งอุปาลนะคริกคริกเศร้านุงไงมันคิดนะมาพัมโดจัดลีบระกะริชุนุงสาธิดาลำหินบีสำลังนินดูยีดีบีไม่ทงลดบีอีกายที่กันบีบางดบีโดตรงได้นารีบปากขังสิสุมังไงไงงามคิดเรดานังกินอาจอมสิหุ่นตัวใครบระนังกินติกนี่นังกินของดติงคราบนัดจ้านัดติกเต้าส่งไอ้นึกกะริวารุจ้าไอ้บัวเรดาไงหักเลยบิวบะว่าระเบิดเลยบิวดันดีนัดเตลากจับสุลัมบีเซลัมบีแกยาเลยบันียิงบิวปามซาบลัมบีอามาหุมังในอีริกนาปริปรีไม่ทงดโซขังเปรกขังนามีกับมาบุทอรีปังลักปะดามิลูอันนี้เลยรมีมิดมังดามิตั้มมายิงกีอดุมยิงกีขันนายิงคราบมิยิงกันเลยนะ